Good morning everyone. Welcome back to my channel. Kurumjari kusuzangboy namaste. Aigi video anobo yengakpa mi yaw taragadi kainoni ko kusuzangbu harise aigi nupagi language tane ko Bhutia language ta kurumjari habisi kusuzangbu haibo ko adunane aduga mamangi video da su kaina tawe ko aingonda churpi kai ka mayam thabiro na haibado ai mathangi video da tharakke ko aduga ngasi gi oina ai yumda itonda leba ko ngasai ayuk pung 6 tarakpadagi ima do mi amagi asi bhangba jatkiba ko adu lam do khara lap hai tare akhoi iche na mem pan lam do adai da ne ba ko aduna ma do ayung anta de chatkre horen nung dawram halakani ba aduga ai itonda leine ayuk ki pung 3 makhai tare ba ko aduna ai kaimda thabak ti leite ko ngasi se aduga ngasi se kano ni nong ma pan bor male ko hayeng sina chakouba aduna ayuk tum hokulaga ai kaina toge yum khatang loisange duga lei ising jaige duga ai ngasi gi chak thongga charurage ko irujaba loirakan nahan mamangi kaino da video da ina thagi ba leidani ko sisingje aduga amasina spider plant oi male ko aduga amasi maming khangde imaga khoini khaktang yumda leiba haina ki wera kaino khangde ima ngasai yung anta jatkibda adagi ai yumje kai haino pang khangchau chauthораga isai tomna leiba dongna tawre hojikse itonda ayuk tum hogola kan tawbom khangde bai main taweba isai tomna leibase ko ai de ayuk tum hogola kan thabak se kya chinde ko imana dum tum hogola ga lai thami ko ma thalambani ko dong si ma chatkri suma lai thami thanba lore chatkri ne ko dum pung manga makhai do ai da dum thale ko ima do dun mana loiram ma chatkri ne tu ga ina lai thami ka thanba kuma thabak se tawdabni na ayuk tum hogola ga smaina dum wai khra si chalaga smaina lei gum bai sing jaraga dum loisale ko ngasi gi numi chiju kan tawe yamna nusa sadori male ko nusa yam yak tori male sin khinju nangai do kan tawbne nong khara khara chudoba malamabne ko duga churaroi nong chuba matam loikra male hojikse ayuk tum bhawgala ka smaina itona thabuk loisan base haidi kanam tani yekpi na yawdabado yumda angang amusu leba nate degi thabak ate ate tawdoba aingona si tawro haibi na ba leita base adugidi yam nungai aise haidi kanam ta yekpi na ba leita bado wai bu sitkera na traso kon phengera phi bu sugera isana ke haidino yamna mod ama sengaga nungai na tawjabado dumain taweba ko adu handak marak se isu lei khara su thajin ge tawbni ko yum ama lei tar kadi sugumba lei gumba ke ka thabise su yamna important oidena ko aduga sai da ina leiba jaga gi sai deni ko mi gai se lei yam thaneba ko yum gai da ko yam phaja leina jani aduga sigi table macha sina ina han amazon dagi ka ineba ko aduga table se yamna chawbo ina khalure aduga yam chawramdre offer lei na ka ubneba ko ina lupa 350 piraga ko aduga yam chawa male aduga la akanda di yam chawbo oiramdre ko mi gaina dum haina bo haya ma leyaba ko haidi yumda manam sing thaba poche thaba de ki lei ka thaba se therapy ni na ko haidi wakhan ju nungai yum ju phaje ju nungai haine ba ko do thaina de kem khalam de ba ko hojikan dis maina lei kuma thaba lei kuma semba de ki ingona poche kuma thaba se ingon de yam nungai ja yam harau ja bam phawe ba ko mi ne ingon da kem ta pibirak ta tar ko kainam da harau kuma yum na thok tar ka na tra ju karai do mu chalu tar se ingon moi ki bem de ki ko lei thana ba char do ma thega pirak pani khangge ka ga pirak pani khangge do ai pirak tar da yam harau ba hojikan je haidi ato pirak pa dei ki harau re ba hojikan je dumaina haidi lei ka ga kuma thaba je yam interesting oi re hojikan je ise ngarang nahan dagi ni ko ini yam kana khalai se haidi ingol da pochai thana ba kaino santhi ka honba to sai de har kuma leite dena ko santhi honna ba mi em ta kawra ka kaino to hon gena khalai se yam kuire ba ko do tar so ai do aina sangdaba ga adegi thabak subina mi do aduna sangdaba ga tawra dum leire ba hojikan ni kaino gumba kobi gumba thaba hangam gumba thaba ki matam su yawe tana ko aduga kaino gumba su alu gumba adegi kaino gumba tilou gumba chanam gumba maina thana ba matam yore ba ko sita de mi myam loin thana ba haure ba aduna asi yam thaning bane do mi sang mi do lakna ba mi de leitre ko aduna ne aduga ai to ngarang nahan digi aingonda kaino tawbudo pochai thagibdo du kara yaurja no na hangakpado adugi ai nahan ki pochai thagiba moi ki kaino do chi du puthoka na mu kaino toini ko pot to kara yaurage na yengbane ba adu pot to khara amadi yauna kra male ko khara amadi yaudre male aduga yam kuina dum changmani ko changmado nahan joi yum degi pot tharakpudo numini pani mapani dum change ba ko segi thagibdo dum kuina changbane aduga daily gumba di khara thuni yaubane ba ko aduna mi khara ki poti yaukre aduga khara gi yaudri ko adu hayeng gumba lei tar ka di yaurakado male poto aduna matam khara di ngai tare ko khara kuina changbane ngai ba kalaga bus phangi haidna aduna nongmandra nongmudi dum yaurok taw leirabane ba
ꯑꯩꯗꯣ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯗꯕꯅꯤꯀꯣ ꯏꯃꯥꯁꯨ ꯂꯩꯇꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩ ꯏꯇꯣꯝꯗꯒꯤ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯔꯣꯏꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯃꯥꯗꯣ ꯉꯥ ꯆꯥꯗꯕ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝ ꯆꯥꯗꯕ ꯊꯥ ꯑꯃꯃꯨꯛ ꯆꯥꯔꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦꯕꯀꯣ ꯏꯃꯥꯗꯣ ꯑꯗꯨꯅ ꯃꯥꯅ ꯆꯥꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯏꯃꯥꯒꯤ ꯍꯥꯟꯅ ꯊꯣꯡꯕ ꯂꯣꯏꯔꯒ ꯑꯩꯒꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯣꯡꯉꯦꯕꯀꯣ ꯑꯩ ꯍꯥꯏꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯎꯗꯕꯗꯣ ꯑꯩ ꯆꯥꯕ ꯍꯩꯅꯗꯕꯒꯤꯀꯣ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥꯗꯣ ꯌꯨꯝꯗ ꯂꯩꯇꯦ ꯏꯃꯥ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯩ ꯏꯇꯣꯝꯗ ꯑꯣꯏꯅ ꯊꯣꯡꯉꯒ ꯆꯥꯔꯅꯤꯀꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯀꯩꯅꯣ ꯊꯣꯡꯒꯦ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯊꯣꯡꯒꯦ ꯁꯦꯕꯣꯠꯁꯦ ꯑꯩꯅ ꯅꯍꯥꯟ ꯑꯩꯅ ꯊꯥꯖꯕ ꯁꯦꯕꯣꯠꯇꯨꯅꯤꯀꯣ ꯑꯩꯅ ꯉꯔꯥꯡ ꯍꯦꯛꯑꯒ ꯊꯝꯃꯝꯕꯅꯦꯕ ꯑꯗꯨꯒ ꯁꯦꯕꯣꯠ ꯊꯣꯡꯒꯦ ꯇꯤꯜꯍꯧꯒ ꯀꯩꯅꯣꯒ ꯇꯤꯜꯍꯧ ꯃꯅꯥꯒ ꯀꯩꯅꯣꯗꯣ ꯁꯥ ꯃꯔꯣꯏꯒ ꯑꯗꯨ ꯍꯥꯞꯄꯒ ꯊꯣꯡꯒꯦꯕꯀꯣ ꯐꯗꯤꯒꯣꯝꯁꯨ ꯍꯨꯟꯕꯅꯦ ꯐꯗꯤꯒꯣꯝꯁꯨ ꯍꯧꯔꯛꯇ꯭ꯔꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯆꯥꯅꯤꯡꯉꯥꯏꯒꯤ ꯂꯩꯇ꯭ꯔꯦ ꯕꯖꯥꯔꯁꯨ ꯆꯠꯂꯨꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯤꯁꯤꯅ ꯂꯀ꯭ꯄꯆꯗ ꯑꯀꯪꯕꯗꯨꯅꯦꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯗ ꯐꯪꯕꯗꯣ ꯗꯥꯔꯖꯤꯂꯤꯡ ꯑꯗꯒꯤ ꯁꯤꯛꯀꯤꯝ ꯅꯦꯄꯥꯜꯗ ꯐꯪꯕꯗꯣ ꯂꯀ꯭ꯄꯆꯗꯨꯅꯦꯕꯀꯣ ꯑꯗꯨꯒ ꯁꯥꯁꯨ ꯑꯗꯨꯝ ꯁꯥꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣ ꯎꯄꯥꯝꯕꯤ ꯑꯌꯥꯏꯕ ꯅꯍꯥꯟ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯕꯕꯥꯅ ꯊꯕꯛ ꯍꯥꯏꯒꯠꯄ ꯀꯥꯟꯗ ꯊꯕꯛ ꯆꯠꯄ ꯀꯥꯟꯗ ꯗꯨꯀꯥꯟꯗ ꯊꯥꯕꯤꯔꯝꯕꯅꯦꯕꯀꯣ ꯑꯩꯁꯦ ꯅꯨꯃꯤꯠ 4ꯅꯤ ꯂꯩꯔꯒ ꯌꯧꯔꯛꯏꯅꯤꯀꯣ ꯑꯗꯣ ꯉꯥꯔꯤꯁꯨ ꯀꯦꯖꯤ ꯑꯃ ꯊꯥꯕꯤꯔꯛꯑꯦ ꯁꯤꯁꯨ ꯉꯥꯔꯤ ꯑꯍꯥꯎꯕꯅꯤꯀꯣ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯈꯩꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯗꯤ ꯉꯥꯔꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯏꯗꯅꯀꯣ ꯑꯌꯨꯛꯁꯨ ꯆꯥꯏ ꯅꯨꯡꯗꯥꯡꯁꯨ ꯆꯥꯏꯗꯅ ꯑꯗꯨꯅ ꯈꯪꯗꯕꯅꯤꯅꯀꯣ ꯁ꯭ꯋꯥꯏꯒꯤ ꯃꯤꯈꯩꯁꯤꯅ ꯑꯩꯉꯣꯟꯗꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯥꯡꯁꯣꯏꯒꯨꯝꯕ ꯆꯥꯕ ꯑꯗꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯨꯛ ꯆꯥꯕ ꯑꯗꯒꯤ ꯅꯨꯡꯗꯥꯡꯗꯁꯨ ꯑꯃꯨꯛ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯑꯃꯨꯛ ꯆꯥꯕ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯥꯔꯤꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯆꯥꯏꯗꯣꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯀꯥꯟꯗ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯅꯨꯄꯥ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯝ ꯍꯣꯏ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯉꯒ ꯄꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯀꯥꯡꯁꯣꯏ ꯊꯣꯡꯉꯒ ꯆꯥꯕ ꯀꯥꯟꯗꯅꯦ ꯉꯥꯔꯤꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯅꯝ ꯅꯝꯕꯗꯣ ꯍꯥꯏꯗꯤ ꯉꯥꯔꯤꯒꯤ ꯃꯅꯝꯗꯨꯗ ꯃꯣꯏꯗꯣ ꯆꯥꯕ ꯍꯩꯅꯗꯦꯅ ꯆꯥꯗꯦꯕ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯆꯠꯄ ꯀꯥꯟꯗ ꯑꯩꯒꯤ ꯅꯨꯄꯥꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯅꯣ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯄꯤꯖꯩꯌꯦꯕꯀꯣ ꯑꯗꯨ ꯄꯤꯖꯕ ꯀꯥꯟꯗꯗꯤ ꯃꯥꯗꯣ ꯍꯥꯎꯏ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗꯣ ꯑꯗꯨꯒꯤ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏꯗꯤ ꯆꯥꯏꯌꯦꯕꯀꯣ ꯃꯥꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯆꯥꯏꯗ ꯉꯥꯔꯤꯒꯨꯝꯕꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄꯒꯨꯝꯕꯗꯤ ꯆꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯃꯣꯔꯣꯛ ꯁꯥꯔꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯎꯏ ꯇꯤꯜꯍꯧ ꯀꯩꯀꯥ ꯃꯌꯥꯝ ꯍꯥꯞꯄꯒ ꯆꯥꯕꯗꯣ ꯑꯗꯨꯒ ꯊꯑꯣꯏꯟꯀꯤ ꯁꯨꯃꯥꯏꯅ ꯀꯥꯡꯁꯣꯏꯒꯨꯝꯕ ꯊꯣꯡꯕ ꯑꯗꯒꯤ ꯀꯩꯅꯣꯗꯣ ꯏꯔꯣꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯆꯥꯎ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯉꯥ ꯑꯌꯥꯏꯕꯁꯨ ꯑꯗꯨꯝ ꯆꯥꯏꯗ ꯑꯩꯈꯣই ꯏꯃꯥ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯉꯥ ꯑꯌꯥꯏꯕꯗꯨꯅ ꯌꯥꯝ ꯀꯟꯅ ꯀꯪꯈꯤ ꯇꯥꯔꯗꯤ ꯑꯃꯨꯛ ꯌꯥꯝꯅ ꯀꯜꯂꯤꯗꯅ ꯑꯗꯨꯅ ꯆꯥꯕ ꯉꯝꯗꯦꯅ ꯆꯤꯛꯄ ꯉꯝꯗꯦꯅ ꯑꯗꯨꯕꯨꯗꯤ ꯆꯥꯗꯦꯕꯀꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯀꯩꯅꯣ ꯁꯦꯕꯣꯠ ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ ꯏꯃꯥꯁꯨ ꯑꯥꯗ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯛꯇꯧꯔꯕꯅꯤꯅ ꯑꯩꯅ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯇꯧꯔꯒ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯒꯦ ꯉꯥꯁꯨ ꯐꯅꯌꯥꯝ ꯊꯥꯕꯤꯔꯛꯄꯅꯤꯀꯣ ꯌꯨꯝꯗꯒꯤ ꯑꯗꯣ ꯑꯩ ꯍꯟꯗꯛꯇꯣ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯀꯌꯥ ꯌꯥꯎꯔꯛꯇ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯆꯥꯕꯗ ꯐꯅꯌꯥꯝ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯉꯥꯗꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯌꯥꯝꯗ ꯋꯤꯁ ꯄꯤꯖꯒꯦꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯍꯥꯞꯄꯤꯅꯤꯀꯣ ꯃꯇꯦꯛꯁꯦ ꯑꯗꯨꯅ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ 2025 ꯑꯩꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯑꯩꯒꯤ ꯏꯆꯦ ꯏꯆꯜ ꯑꯗꯒꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛꯇꯀꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯍꯥꯏꯗꯤ ꯍꯥꯏꯅꯗ꯭ꯔꯅꯦ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯈꯩꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯒ ꯆꯠꯈꯤꯕ ꯃꯤꯈꯩ ꯅꯨꯄꯤꯈꯩꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯅ ꯍꯥꯏꯅꯩꯗꯅꯀꯣ ꯃꯤꯈꯩꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤꯅꯦ ꯍꯥꯏꯗꯤ ꯅꯤꯉꯣꯜ ꯑꯩꯉꯣꯟꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯕ ꯁꯨꯃꯥꯏꯅꯅꯦꯀꯣ ꯏꯃꯥ ꯕꯕꯥ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯌꯥꯝꯕ ꯑꯗꯒꯤ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯅꯃꯛꯀꯤꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯅꯨꯃꯤꯠꯅꯦꯅ ꯈꯜꯂꯤꯀꯣ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯍꯥꯏꯗꯤ ꯍꯌꯦꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯤꯡꯉꯤꯕ ꯁꯨꯃꯥꯏꯅꯅꯦꯀꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥ ꯕꯕꯥꯁꯤꯡ ꯏꯌꯥꯝꯕ ꯏꯅꯥꯎꯁꯤꯡꯅꯁꯨꯅꯦ ꯍꯥꯏꯗꯤ ꯏꯆꯦꯗꯣ ꯏꯆꯟꯗꯣ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯗꯨꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯀꯧꯅꯤꯡꯉꯝꯒꯅꯤꯕꯀꯣ yumda ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯝ ꯃꯤ ꯑꯇꯣꯞ ꯑꯇꯣꯞꯄꯒꯤ ꯌꯨꯝꯗ ꯃꯆꯦ ꯃꯆꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯆꯥꯛꯀꯧꯕ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗꯗꯤ ꯑꯩꯗꯤ ꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯤ ꯂꯣꯏꯅꯕꯒꯤ ꯑꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯅꯦꯅ ꯈꯜꯂꯤꯀꯣ ꯁꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯂꯣꯏꯅ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯀꯥꯟꯗꯀꯣ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯟꯕꯤꯔꯛꯑꯣ ꯗꯣꯈꯤꯅꯥ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯅꯠꯇꯕꯀꯣ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯏꯃꯥ ꯕꯕꯥ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯀꯥꯟꯗꯀꯣ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯍꯟꯕꯤꯔꯛꯄꯗꯣ ꯑꯗꯨꯗꯨꯅꯦꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯤ ꯅꯠꯇ꯭ꯔꯅꯦ ꯗꯣꯈꯤꯅꯥ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯒꯤ ꯀꯩꯝꯇ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇ ꯀꯩꯀꯥ ꯃꯌꯥꯝ ꯎꯏꯌꯦꯕꯀꯣ ꯃꯤꯈꯩꯁꯦ ꯍꯥꯏꯗꯤ ꯆꯠꯄ ꯐꯪꯉꯣꯏꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯅ ꯂꯩꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯅ
ꯑꯗꯨ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯗꯀꯣ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯩꯗꯣ ꯁꯤꯛꯀꯤꯝꯗ ꯂꯩꯌꯦ ꯑꯗꯨꯒ ꯁꯤꯛꯀꯤꯝꯗ ꯂꯩꯔꯛꯄꯁꯦ ꯆꯍꯤ 4 ꯁꯨꯗꯣꯔꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛꯇ ꯆꯠꯆꯗ꯭ꯔꯤꯕꯀꯣ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯩꯕꯒꯤ ꯆꯠꯄ ꯌꯥꯗꯕꯒꯤ ꯑꯃꯨꯛꯇ ꯆꯠꯆꯗ꯭ꯔꯤꯕꯀꯣ ꯑꯗꯨꯅ ꯆꯠꯄ ꯐꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯇꯥꯔꯛꯏꯗꯨꯅꯦꯕꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄ ꯀꯥꯟꯗ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯃꯌꯥꯝꯗꯨꯒ ꯃꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯄꯩꯁా ꯄꯥꯏꯕ ꯃꯤꯈꯩꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯅꯗꯕꯒꯤ ꯌꯨꯝꯗ ꯀꯔꯤ ꯄꯨꯔꯒ ꯆꯠꯀꯅꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯁꯦꯠꯂꯒ ꯆꯠꯀꯅꯤ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯇꯥꯔꯒ ꯂꯥꯛꯑꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯠꯄ ꯐꯪꯉꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯂꯩꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯐꯪꯉꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯤꯉꯣꯜ ꯈꯛꯇꯪ ꯑꯣꯏꯔꯝꯃꯣꯏꯕꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯃꯥ ꯕꯕꯥ ꯑꯗꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕ ꯀꯩꯒꯤꯅꯣꯗ ꯆꯍꯤ ꯑꯃꯗ ꯅꯣꯡꯃꯈꯛ ꯂꯥꯛꯆꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯀꯧꯕ ꯉꯝꯗꯦ ꯈꯜꯂꯒꯀꯣ ꯑꯗꯨꯅ ꯅꯤꯉꯣꯜ ꯈꯛꯇ ꯑꯣꯏꯔꯝꯗꯧꯕ ꯃꯥꯟꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯈꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯆꯠꯄ ꯐꯪꯉꯣꯏꯗꯣꯏ ꯑꯣꯏꯇꯥꯔꯒꯁꯨ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯅꯠꯇ꯭ꯔꯅꯦ ꯍꯟꯗꯛꯀꯤꯁꯨ ꯂꯥꯛꯑꯦ ꯑꯗꯨꯝ ꯍꯧꯈꯤꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤꯁꯨ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯑꯃꯨꯛ ꯍꯧꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯆꯠꯄ ꯐꯪꯗ ꯇꯥꯔꯒꯁꯨ ꯃꯊꯪꯒꯤꯗ ꯑꯣꯏꯅ ꯆꯠꯃꯤꯟꯅꯁꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯣ ꯑꯗꯨꯒ ꯏꯁꯥꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯄ ꯀꯥꯟꯗꯅꯦ ꯑꯩ ꯍꯟꯗꯛꯇꯤ ꯆꯠꯄꯗꯣ ꯐꯪꯉꯣꯏꯗꯕꯅꯤ ꯍꯦꯟꯅ ꯈꯜꯂꯛꯄ ꯀꯥꯟꯗꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯋꯥꯈꯟꯗꯅꯦ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯇꯣꯟꯗ ꯑꯣꯏꯔꯝꯃꯣꯏꯀꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯣꯏꯁꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯀꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯍꯣꯏ ꯆꯠꯂꯣꯏꯗꯕꯈꯩꯅ ꯇꯣꯉꯥꯟꯅ ꯂꯩꯈ꯭ꯔꯁꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯠꯄ ꯐꯪꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯟ ꯏꯅꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ 2025 ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯀꯥꯟꯗ ꯅꯣꯛꯇꯨꯅ ꯌꯨꯝꯗ ꯍꯟꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯋꯤꯁꯁꯨ ꯄꯤꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯔꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯂꯥꯛꯀꯗꯧꯕꯗꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯍꯧꯕꯗꯒꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄ ꯀꯥꯟꯁꯤꯗꯀꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨꯀꯣ ꯁꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯕꯥꯏ ꯕꯥꯏ